अहमक्तदा वीडियो सु मिरंग ताबिरी बचिना होजा गुरु हलमन मैं अपना मको थोना मोन खरबजरी मयाम ngasi video se am important oiba video ni aina ngasi semja dori se ai video se kuire semja ge na torbu se tu matam kya se sangdabri na I sem ngam jaudre adu wai ngasi video se sem da yadabani na ai message amtang pizza ge na khoi ge leiriba Meitei khunai sida hoi chojai na tariba borak beli sida leiriba Meitei khunai punamok dai message pizza ge haiduna ngasi video se semja bani video se asum tawbani mayam sun thumbnail amasung caption ura khara di khangamani akhoi gi holy numitta akhoi gi thokiba thodok nge si thodok se holy numitta akhoi gi silchar town manung do leiriba Meitei khun gi maming di panjaroi silchar town manung do leiriba Meitei khun namada akhoi gi mayang masa korboto mayang si so akhoi gi selakpa mayang udoini selakpa mayang korboto na akhoi gi Meitei amada akhoi gi Furamba gi thodok ni nupi khara khoi gi kano to lakpada khoi gi mayang sa khara sina khoi gi abi teisin ba dularaga ising chaisan ba adugi process se khoi gi tawruba yani adu tawruba dagi khoi gi kaino se kaino thodok se thokibani aduga khoi gi Meitei namo kara mayang sida phukiba yani phu loraga makhoina sarak phangba matamda hojiki miyoi ama sakse sei sariba miyoi se mahak se matanta lairingai da mayang anira omra sangaga Furanga Makok Thugairamba hospital admit tawhonbani mayam asini samlapa wari se ado yam sangmo wari da asiga chaluraga kanade haukiba thodok thokre hujik case ogana animaki magi de case tawraga compromise tawre haina haibagi wafam ai tajai ai gi magi da do aina public mayam da yengbiriba ekhoi video si dum miteng tabiriba china mayam punamukta ai gi magi dagi ai gi oisaba wafam kharathang ai thamjage अखोइना हुजिक असिगुम थौदोक मयाम से फ्यूचर दा थोय हाइना तमंगमदे असिदि खतंगदनी थोकिनी अतैगसु मयाम थोकिनी असिदि तप तपना हौरकपता गाइरे नै हाइजनिंगे ai मागेदगे असि करी मरमगी थोलैनो अखोइना मसि थिगतपा म संगे करी मरमगी थौरैनो करी माइना हौरैनो असि पोचे अखोइना थिगतरदि असिगी थबकसे अखोइ लेफन मसुंगमोय मसिदि को अदो मसिगी थौदोकसिगे थोखन लोय हाइगे हाइरदि पोटे खरतंग आई मागेदगी आइना थमजनिंगे मदुदि अहानबदा ngasi huji leiriba Meitei khun Meitei na tariba khun khudingmakta akoina khangadawdi akoigi lamse mitopta yonbidaba asi ahanba ina thamjaning akoigi lam akoina leiriba lam akoina leiriba khunda leiriba lam yamse akoina mitopta yonsaladi nomo gi mitop sangba lepoi mitop na sangaga huji ngasi thoiba thodokse thoyana atike na momong tholakane asidi khatangdani ngasi Makok Thugairamba nupi da rape tawbusu case adungbasu mayam tholokani adularaga ama natraga ama soidana ate atawbusu mayam tholokani haiba ai haijaning ai magede ko sidi khatangdani aduna akoina khwai section gadabudi akoigi mitop ta lam yom aduna khun khudingi si nong punamok sam manaraga akoigi club natraga akoigi khungi ahalaman sing tanaraga asigi wafam se amta lep kadabni akoina mitop ta lam yon bida bhai duna ado mitop da lam yon de harasu hengwai akoigi misak tu gi emergency tarak pada natraga mahang na paisa mathau tarak pada bos lam yon lise emergency tarak pa natraga sen mathau taba natraga choba pochei ma khoina tawge hai matam da khoina lam se yon mane adugi matang du adugi matam da akoi Meitei khunai sina akoi leiriba ichinaw singna kari mateng tawbu ngamba kari angamba thakta kari tawbu ngamba adu cha khoina khana ba ma sangi akoina lam se mitop ta yon ba thingi hairaga ta यादे को असिसु यादे अदुना खोइ चिनाव सिंगना अहलमन सिंग मयाम तानरगा अखोइना करी तौबा याबा मितोपता योंदिगाय योलंदबिदा अखोइ Meitei सिंग मानरगा थागी सेंखाइरा खरा खरा खाइगनरगा अदुना हेंगवाइ माना लमदु योनिंगबा मतमदा अवाबा तामदमना मयाम पुन लेसन बसु याय हुजिक लेरिबा तुबा मितोप हुजिक मयाम लेरि मयाम से मखोइना लेरिबा कोबोतो सिंगना लेरि लम मयाम से दुम सुमाइन तोय तौरगा लेबा गतरि बसिलचर ताउंदा लेरिबा हुजिक Meitei gi khun मयाम ना मोइना लेसलेइसे मोइना लम लेरगा लेरई से Meitei ga punna asmaina tawraga moi sumaina si planning na tawraga sumai tawrakpa ngatani aba me aduna asi ama leire ahanba ani subada aina thamjaring base aloiba oina akoi gi Meitei masa khudingmak angang dagi hauraga sahi mari dagi sum hauba yare sahi mari dagi hauraga sahi mana ngamjaba ko ngamjaba thakta sahi nifu oigara jangai oigara ko mai masana fitness leiri pau akoina self defense haiba process akhoi haisenga dabne
ꯍꯥꯟꯅꯒꯤ ꯃꯌꯥꯡꯁꯤꯡꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤꯗꯒꯤ ꯃꯌꯥꯝ ꯇꯥꯖꯩ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯌꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯦ ꯎꯕ ꯃꯇꯝꯗ ꯀꯤꯔꯝꯃꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯤꯡ ꯇꯥꯕꯗ ꯈꯟꯅꯕ ꯍꯧꯗꯦ ꯑꯁꯤꯒꯤ ꯄꯣꯠ ꯆꯩꯁꯦ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯂꯩꯔꯝꯃꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯗꯤ ꯀꯔꯤꯅꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯕꯗ ꯂꯣꯏꯅꯃꯛ ꯍꯣꯃꯣꯔꯥꯏ ꯆꯨꯔꯦ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯡꯁꯤꯡꯅ ꯑꯇꯣꯞꯄ ꯃꯤꯇꯣꯞꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯎꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯃꯣꯏꯁꯤꯗꯤ ꯐꯨꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯐꯨꯔꯒꯁꯨ ꯀꯔꯤꯝ ꯇꯧꯔꯣꯏꯗꯕ ꯀꯦꯁ ꯍꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯁꯣꯛꯅꯔꯣꯏ ꯍꯥꯏꯅ ꯂꯩꯕ ꯌꯥꯝ ꯀꯤꯕ ꯐꯨꯔꯨꯞꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯃꯣꯏꯅ ꯑꯗꯣ ꯑꯁꯤꯒꯤ ꯑꯍꯣꯡꯕꯁꯦ ꯑꯩꯈꯣꯏꯅ ꯇꯞ ꯇꯞꯅ ꯄꯨꯔꯛꯇꯥꯏꯕ ꯍꯧꯖꯤꯛ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯈꯨꯗꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁ ꯍꯥꯏꯔꯦ ꯀꯔꯤ ꯑꯦꯅꯤ ꯗꯤꯐꯦꯟꯁ ꯑꯦꯅꯤ ꯐꯣꯔꯁ ꯑꯝꯇ ꯂꯥꯛꯄ ꯀꯅꯥꯝ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯈꯨꯗꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯃꯤꯅꯤꯠ 5-10 ꯑꯩ ꯏꯁꯥꯃꯛ ꯑꯩꯅ ꯑꯩ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯑꯩ ꯉꯥꯛꯊꯣꯛꯆꯍꯧꯅꯤ ꯑꯩꯅ ꯑꯩ ꯏꯁꯥꯁꯦ ꯀꯃꯥꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯖꯍꯧꯅꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯍꯩꯁꯤꯟꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯩꯁꯤꯟꯗꯕꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯃꯤꯇꯣꯞꯀꯤ ꯃꯈꯨꯠꯇꯒꯤ ꯆꯩ ꯆꯥꯕꯁꯦ ꯃꯌꯥꯝ ꯍꯦꯜꯂꯛꯏꯅꯦꯕꯀꯣ ꯑꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ YMCAꯅ ꯇꯞ ꯇꯞꯅꯁꯨ ꯄꯥꯏꯈꯠꯂꯛꯏ ꯇꯞ ꯇꯞꯅꯁꯨ ꯄꯥꯏꯈꯠꯄ ꯍꯧꯔꯛꯏ ꯑꯩꯈꯣꯏ ꯑꯦꯋꯦꯔꯅꯦꯁ 3 days ꯀꯦꯝꯄꯦꯟ ꯑꯩꯈꯣꯏ ꯕꯣꯔꯣꯈꯂꯥꯗ ꯄꯤꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁꯀꯤ ꯑꯗꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯑꯩꯈꯣꯏ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯄꯤꯕꯁꯨ ꯍꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁ ꯑꯦꯀꯥꯗꯃꯤ ꯂꯩꯖꯩ ꯑꯩ ꯍꯧꯖꯤꯛ ꯈꯨꯟꯗꯁꯨ ꯏꯁꯥꯒꯤ ꯈꯨꯟꯗꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯍꯧꯒꯠꯂꯛꯄ ꯑꯉꯥꯡꯁꯤꯡ ꯑꯩ ꯇꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯒꯤ ꯇꯥꯏꯞꯇ ꯑꯩꯅ ꯇꯥꯛꯆꯗꯨꯅ ꯑꯩꯒꯤ ꯑꯁꯤꯒꯤ ꯅꯣꯂꯦꯖꯁꯦ ꯃꯈꯣꯏꯗꯁꯨ ꯁꯟꯗꯣꯛꯑꯒ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥ ꯈꯔ ꯇꯧꯔꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯑꯃ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩ ꯁꯤꯜꯆꯔꯗꯁꯨ ꯏꯁꯥꯒꯤ ꯑꯦꯀꯥꯗꯃꯤ ꯂꯩꯖꯩ ꯑꯗꯨꯒ ꯂꯈꯤꯄꯨꯔꯗꯁꯨ ꯕ꯭ꯔꯥꯟꯁ ꯑꯃ ꯍꯥꯡꯖꯔꯕꯅꯤ ꯑꯩꯈꯣꯏ ꯀꯪꯂꯥꯁꯥꯒꯤ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯝꯃꯒ ꯑꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏ ꯍꯩꯁꯤꯟꯕ ꯌꯥꯅꯤ ꯑꯗꯣ ꯌꯥꯝꯅ ꯆꯪꯉꯦꯀꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯍꯩꯁꯤꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯛꯁꯤꯡꯅꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯈꯤꯕꯗꯣ ꯃꯤꯇꯣꯞꯇ ꯂꯝ ꯌꯣꯟꯕꯤꯗꯕ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯄꯨꯝꯅꯃꯛ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯍꯥꯏꯕ ꯄꯣꯠꯆꯩꯁꯦ ꯁꯦꯜꯐ ꯗꯤꯐꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯇꯧꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯀꯦꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯞ ꯇꯞꯅ ꯋꯥꯊꯔꯛꯀꯅꯦꯕ ꯅꯠꯇꯗꯤ ꯍꯧꯖꯤꯛ ꯐꯔꯦ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟꯐꯥꯎ ꯍꯧꯖꯤक ꯇꯞꯄꯦꯕ ꯕꯠ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯇꯥꯔꯛꯄ ꯖꯦꯅꯦꯔꯦꯁꯟꯗꯗꯤ ꯀꯔꯤ ꯑꯣꯏꯗꯣꯔꯤ ꯃꯌꯥꯝ ꯑꯝꯇ ꯈꯟꯕꯤꯌꯣꯕ ꯃꯌꯥꯝ ꯑꯝꯇ ꯃꯨꯟꯅ ꯈꯟꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯇꯥꯔꯛꯄ ꯖꯦꯅꯦꯔꯦꯁꯟꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯈꯨꯀꯥꯞꯄꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯅꯦꯕ ꯑꯩꯗꯤ ꯀꯔꯤꯝ ꯃꯋꯥ ꯂꯧꯗꯕꯤꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯀꯔꯤꯝ ꯅꯠꯇꯦ ꯑꯁꯤꯗꯤ ꯈꯨꯀꯥꯞꯄꯤ ꯑꯃ ꯀꯥꯞꯄꯗ ꯂꯣꯏꯕ ꯐꯨꯔꯨꯞꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯃꯣꯏꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯅꯦꯕ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯕ ꯇꯧꯁꯤ ꯑꯩꯈꯣꯏꯒ ꯈꯨꯠꯁꯝꯅꯔꯒ ꯆꯠꯅꯤꯡꯕ ꯂꯩꯕ ꯇꯥꯔꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯧ ꯑꯩꯈꯣꯏꯒꯤ YMCAꯗ ꯌꯥꯎꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯦꯝꯒꯠꯃꯤꯟꯅꯔꯒ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯇꯦꯟꯁꯤꯟꯖꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ